School ge principal na form fill up tobiram draba mahairoi kuntra mathoina bosem da makhoi exam thaba yahanbiu makhoi gi career manghaliba school asi matam chuppagi oina Thingjinbiyu Haina pukning chingsinkhre ngasi dagi hauraga pangthokliba bosem na lauba high school living certificate examination ge mahairoi kuntra mathoi school authority na form fill up tawram dabagi exam thaba yakhidrei thogdog asi Imphal ki manung chana laiba sombung sairem da laiba pi Namzoklung High School ge principal na form fill up tawram dabadagi mahairoi sing adu exam thaba phangkhidabani hairi ngasi mahairoi amadi mama mapa singna sombung sairem da laiba pi Namzoklung High School ge campus manungda khongjang chathakre khongjang adu da mahairoi sing gi mahut sinduna tamphasana na phongdorakpada mahairoi sing gi yamna maru oina loriba SSLC examination asibu thanaba matam sangna hotnaduna laklaba matung exam thaba phangdaba haibasi tasengna mahairoi sing gi punsi manghanbani school authority na niyom chumna mahairoi sing gi matam chana registration tawramdabana ngasi mahairoi sing na exam thaba phangdribani mahairoi sing gi yengduna bosemna ngasi dagi hoduna pangthokliba exam asi thaba yanaba khongthang ama paikhatpiu haiki अखोई एग्जाम थाबा एमी कार्ड फंगनबजे अखोई एमी कार्ड फंगागे एग्जाम थानबियो अखोई चही जु मांगनबिगनो चही मांगबा इदि अखोई गिदि याम वाई अदुदुना अखोई एग्जाम थाबा फंगनबियो अखोई गी साइड तगी रजिस्ट्रेशन तौबगी पैसा फॉर्म फिल अप तौबगी पैसा लोइमक पीग्रबनी अदुदुना अखोई गिदि चही मांगबुसु पामदे अदुना एग्जाम थानबियो बोसेंगी साइड तगीसु खनबिरगा अखोई बु चही मांगदनबा एग्जाम थानबियो सिगी स्कूल जिदगिदि थाबा पामद्रे अदुना अतोप स्कूल दगी तौरगा एग्जाम थानबा तौबियो Exam thaba fangdraba mahairoi amagi apokpi lailatpam manzilatana phungdorakhibada mahairoi shingi punsibu karishu laitana lauriba ti namzoklung high school asi matam chuppagi oina mari leinaba singna Thingjinbiyu chahi asida SSLC exam thaba mahairoi shingkhak natana haurakliba mahairoi kaya class 8 tagi hauna registration tawdaba maramna ngasi mahairoi singna tariba khudong thiba si haurakliba mahairoi singsu soidana mayoknagani school asi thingjinduna haurakliba mahairoi singi punsikan biu loinana school asi da tamliba mahairoi sing atopa school singda hongdokpa yanaba boshem gi maikaidagi sinbibaga loinana SSLC exam thaba fangdana leiriba mahairoi exam thaba yanaba khongthang ama paikhatpiu haiki ngasi thagado paikhaje ngarang imika laktabagi thopa irangni sigi thoiba irang ase kanana thon bano haba matamda school gi founder lairibe school authority na thon bani adubu akhoi gi parents gi side gi di ja gai se khoi punsi mangan ningde chahi mangan ningde aduna angang gai che chahi mang da bida hujuji exam je ngasi dagi budi hogre adubu makha ta na tharak kadobe exam singji gi yana bagi damakta lairiba chatra 31 punamaga se amatta chahi mang da bida exam thana bagi ayaba se roseng gi side gi orasu adegi counseling gi side gi bu oraga su sarkar gi mage dagi su mai Thingjinbiyu adegi school gi authority gi mage gi oina di akoi wa panjaning dre kai gi de mana makok te gi soraga la abanina chahi matung matung kaya da su hujujik tami ba satra singja pekha thaba yana habagi thajaba su leite kai gi de mamang dagi process mayam ma soira abanina aduna yaraga di parents gi side gi oina school je makha ta na run tawdaba pura close oiba sima so khoi pamjaiba handak thoi ba sumaina matangi tungji tamai ba nga ga thoi hangai laite ba kai gi de ko laite ba process laite ba ji kari gumbam ta laite ba